ꯀꯅꯥꯅꯣ ꯅꯆꯥꯅꯨꯄꯤꯅꯤ ꯃꯣꯇꯤꯅꯤ ꯀꯅꯥ ꯑꯩ ꯏꯆꯥꯅꯨꯄꯤ ꯁꯤ ꯃꯣꯇꯦ ꯀꯧꯕ꯭ꯔꯣ ꯍꯣꯏ ꯃꯥꯗꯤ ꯌꯥꯝ ꯊꯤꯅ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯅꯪꯅ ꯃꯤ ꯊꯤ ꯃꯀꯣꯁꯦ ꯏꯐꯥ ꯐꯥꯏ ꯌꯦꯡꯉꯨ ꯇꯨ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯃꯀꯣꯛꯁꯦ ꯇꯨꯝꯕꯒꯤ ꯑꯩꯈꯣꯏ ꯇꯨꯝꯃꯨꯕ ꯇꯨꯡꯁꯦ ꯁꯨꯝ ꯃꯥꯡꯈꯠꯈ꯭ꯔꯦ ꯇꯨꯝꯃꯨꯕ ꯐꯃꯨꯡꯗ ꯇꯨꯝꯃꯨꯕ ꯂꯩꯔꯝꯃꯦ ꯍꯔꯥꯎꯁꯦ ꯊꯤꯕꯅ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯁꯛꯊꯤꯕꯤ ꯃꯤꯂꯥꯎꯕꯤ ꯃꯤꯀꯨꯞꯕꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯕ ꯑꯩꯅ ꯑꯗꯨ ꯀꯞꯇ꯭ꯔꯕ ꯀꯞꯄꯤꯅꯦ ꯑꯁ ꯑꯗꯨꯅꯦꯕ ꯅꯪꯅ ꯆꯥꯕꯒꯤ ꯀꯩꯅꯣꯒ ꯌꯥꯝ ꯇꯩ ꯈꯨꯔꯨꯃꯥꯟ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯃꯤꯅꯥꯛꯁꯤꯅ ꯄꯨꯔꯛꯄ ꯏꯆꯦ ꯃꯤꯅꯥꯛꯁꯤ ꯍꯣꯏꯅ ꯁꯤꯁꯤꯅ ꯏꯆꯦ ꯐꯅꯥ ꯍꯣꯏꯅ ꯄꯨꯔꯛꯄ ORS ꯁꯤꯗ ꯑꯝꯇ ꯇꯣꯛꯀꯦ ꯑꯁ ꯏꯪꯉꯦ ꯍꯣꯏ ꯅꯪ ꯉꯁꯥꯏ ꯅꯁꯥ ꯇꯩꯊꯣꯛꯈꯤꯕꯩꯗꯨꯅꯤ ꯍꯛꯀꯠꯆꯕ ꯐꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯃꯃꯨꯛ ꯇꯩꯔꯅꯤ ꯍꯤꯗꯥꯛ ꯇꯩꯔꯒꯨꯝꯁꯤ ꯃꯁꯥꯁꯦ ꯁꯤꯅꯥꯜꯂꯦ ꯐꯨꯔꯤꯠꯁꯤꯒ ꯍꯣꯡꯗꯣꯛꯍꯧꯔꯗꯤ ꯐꯗꯧꯅꯤ ꯈꯪꯗꯦꯗ ꯇꯧꯔꯤꯁꯤ ꯍꯤꯗꯥꯛꯁꯨ ꯄꯪꯇꯩꯗ ꯇꯩꯁꯟꯕꯁꯨ ꯄꯪꯍꯥꯞꯇ ꯍꯛꯀꯠꯆꯔꯕ ꯈꯪꯗꯦꯗ ꯍꯩꯃ ꯅꯪ ꯀꯅꯥꯅꯣ ꯑꯩꯔꯣ ꯁꯨꯔꯖꯣꯏ ꯁꯨꯔꯨꯖꯣꯏ ꯍꯩꯃ ꯍꯩꯃ ꯃꯥꯅꯤꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯥꯎ ꯂꯥ ꯑꯩ ꯅꯪ ꯀ꯭ꯋꯥ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ ꯑꯗꯨꯏꯗꯣ ꯊꯛꯇꯣ ꯑꯗꯨꯝ ꯆꯥꯔ ꯄꯤꯖꯒꯗꯕꯅꯤ ꯈꯤꯇꯪ ꯆꯥꯖꯒꯦ ꯄꯤꯒꯦ ꯑꯗꯨ ꯊꯛꯇꯣ ꯐꯝꯃꯤꯉꯥꯏ ꯆꯥꯊꯣꯛꯁꯦꯕ ꯀ꯭ꯋꯥꯁꯦ ꯑꯩ ꯌꯥꯝ ꯆꯥꯒꯜꯂꯦꯕꯀꯣ ꯍꯣꯏ ꯉꯥꯛꯁꯪ ꯉꯥꯡꯉꯒꯅꯦ ꯆꯥꯁꯦ ꯑꯗꯨ ꯍꯟꯊꯛꯇꯣ ꯑꯗꯨ ꯀ꯭ꯋꯥ ꯁꯦꯝꯃꯨꯔꯒꯦ ꯊꯛꯇꯣ ꯒꯨꯔꯨ ꯊꯛꯇꯣ ꯂꯣꯏ ꯊꯛꯇꯣ ꯀ꯭ꯋꯥ ꯑꯃ ꯄꯥꯔ ꯆꯥꯊꯣꯛꯁꯦ ꯀ꯭ꯋꯥ ꯁꯦꯝꯃꯛꯀꯦ ꯀ꯭ꯋꯥꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯥꯊꯣꯛ ꯑꯩꯁ ꯋꯦꯍꯦ 이마 ꯀ꯭ꯋꯥ 짜봐 ꯆꯥꯒꯦꯁꯨ ꯌꯥꯗꯦ ꯂꯤꯛꯏꯕ 릭ꯕꯅꯗꯤ 이마 ꯅꯪ ꯀ꯭ꯋꯥꯗꯣ ꯆꯥꯕꯤꯗꯁꯨ ꯌꯥꯏꯌꯦ ꯈꯪꯕ 마 ꯑꯩ ꯆꯥꯅꯤꯡꯕꯒꯤ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯒꯜꯂꯦ ꯈꯪꯗ꯭ꯔꯣ 삐자라다우네 우리나 ꯑꯗꯨ 그다이노 ꯀ꯭ꯋꯥ ꯀꯗꯥꯏꯅꯣ ꯁꯦ ꯁꯤ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ 구루 탁고 둘러고 ꯁꯤ ꯍꯥꯎꯇꯦꯕ ꯁꯤꯗꯤ 이 하루om나 ꯍꯦꯛ ꯂꯣꯏꯕꯗꯅꯦ ꯒꯨꯗꯨ ꯍꯦꯛꯇ ꯁꯒꯣꯜ ꯊꯧꯗꯣꯛ ꯇꯧꯋꯦꯕ 그수 떠오르 ꯑꯩ ꯂꯣꯏꯔ ꯃꯥꯅꯁꯦ ꯂꯣꯏꯔꯦ ꯊꯣꯛ ꯍꯨꯟꯗꯣꯛꯈꯤꯕꯁꯦ ꯃꯣꯃꯣꯁꯦ ꯑꯩ ꯄꯥꯝꯗꯦꯕ ꯈꯪꯕ ꯌꯥꯔꯕꯣ 야하하 ꯊꯛꯒꯦꯀꯣ 탁도 ꯑꯩ ꯍꯣꯔꯦꯟ ꯕꯨꯗꯨ ꯂꯥꯎꯔꯗꯤ ꯂꯩꯇ ꯂꯣꯏꯔꯗꯤ ꯑꯩ ꯆꯥꯔꯣꯏꯀꯣ 부두부두 라고도 라우다나 바이 하이 그저게 ꯂꯥꯎꯗꯦ ꯂꯣꯏꯔ ꯃꯥꯅꯦ 로도라 기타가 부두부두 라고에 ꯂꯣꯏꯔꯦ 로디 야우리 ꯍꯨꯟꯗꯣꯛꯈ꯭ꯔꯒ 기타 야우리 ꯀ꯭ꯋꯥ ꯂꯧꯔꯗꯝꯅꯦ ꯀ꯭ꯋꯥ ꯂꯧꯔꯁꯤ ꯀ꯭ꯋꯥ ꯂꯧꯔꯁꯤ 와라오게 거두대 ꯂꯧꯔ ꯆꯠꯂꯣ ꯃꯥꯗꯣ ꯃꯔꯨꯗꯣ ꯁꯣꯏꯒꯗ꯭ꯔꯥ ꯃꯄꯨꯝ ꯇꯧꯔꯒꯗ꯭ꯔꯥ ꯁꯣꯏꯔꯦ ꯌꯥꯝꯃꯗ ꯄꯤꯁꯟ ꯄꯥꯜꯂꯤꯁꯤꯕꯨ ꯍꯣꯏ ꯀꯩꯗꯧꯕꯩ ꯁꯣꯏꯗꯣꯏꯅꯣ ꯐꯔꯦ ꯆꯠꯂꯣ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯗꯤꯖꯨꯟ ꯃꯃꯥꯅ ꯂꯧꯕ ꯆꯠꯈꯤꯕ ꯍꯩꯃ ꯑꯣ ꯀꯩꯅꯤꯒꯩꯁꯤꯗꯤ ꯊꯣꯡ ꯋꯥꯔꯦꯗ ꯑꯩ ꯑꯁꯤ ꯇꯥꯟꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯏꯃꯥ ꯀ꯭ꯋꯥ ꯂꯧ ꯆꯠꯈꯤꯗꯨꯗꯤ ꯂꯤꯖꯨꯔꯣ ꯅꯠꯇꯦ ꯃꯣꯃꯣ ꯃꯣꯃꯣꯔꯣ ꯑꯩ ꯀꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯣ 수저이 ꯑꯩ ꯂꯥꯛꯀꯦ ꯃꯤ ꯁ꯭ꯋꯥꯏꯐꯥꯎꯗ ꯊꯥꯡꯉꯔꯛꯑꯃꯤ ꯍꯩꯃ ꯂꯥꯛꯑꯅꯤ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯗꯅ ꯑꯒꯨꯁꯨ ꯂꯥꯛꯑꯝꯃꯕ ꯑꯗ ꯑꯩꯅꯅꯦ ꯍꯩꯃ ꯑꯒꯨ ꯅꯪꯗꯤ ꯑꯩꯕꯨ ꯆꯥꯛ ꯌꯦꯟꯖꯤꯟ ꯄꯤꯖꯗꯥꯏꯅꯦ ꯍꯥꯏ ꯆꯥꯏ ꯑꯩ ꯆꯥꯏꯀꯣ ꯑꯩ ꯍꯥꯎꯈ꯭ꯔꯦꯗ ꯑꯩꯅ ꯁꯨꯝ ꯆꯥꯕꯅꯦꯕꯀꯣ ꯑꯩꯅ ꯇꯨꯝꯅꯤꯡꯃꯟꯗꯅ ꯇꯨꯝꯊꯣꯛꯄ ꯊꯛ ꯍꯦꯛ ꯎꯏꯕ ꯑꯗꯒꯤ ꯀꯣꯛꯁꯤꯗ ꯀꯣꯛ ꯍꯦꯛ ꯊꯥꯕ ꯑꯁ ꯀꯣꯛꯁꯤ ꯀꯥꯏꯔꯅꯤꯗꯀꯣ ꯍꯦꯛꯃ ꯀꯞꯄ ꯀꯞꯄꯣꯏ ꯑꯕꯣ ꯅꯪ ꯀꯔꯤꯝꯇ ꯀꯥꯏꯔꯣꯏꯀꯣ ꯍꯥꯏꯅ ꯍꯦꯛ ꯍꯥꯀꯠꯆꯕ ꯍꯦꯛ ꯍꯣꯠꯄꯤꯕ ꯅꯨꯡꯁꯤꯗ꯭ꯔꯗꯣ ꯀꯥꯅꯣꯟ ꯃꯆꯥꯗꯣ ꯔꯤꯖꯨꯟꯗꯣ ꯔꯤꯖꯨꯟ ꯑꯃ ꯇꯧꯔꯦ ꯔꯤꯖꯨꯟ ꯑꯃꯠꯇ ꯊꯤ ꯐꯥꯏꯔꯦ ꯔꯤꯖꯨꯟ ꯍꯥꯀꯠꯆꯍꯜꯂꯦ ꯔꯤꯖꯨꯟ ꯆꯥꯛ ꯆꯥꯔꯦ ꯔꯤꯖꯨꯟ ꯅꯪ ꯂꯥꯛꯑꯒ ꯅꯪ ꯂꯥꯛꯑꯅꯤ ꯍꯥꯏꯗꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯅꯪ ꯀꯥꯏ ꯂꯩꯕꯅꯣ ꯑꯩ ꯀꯣꯛꯁꯦ ꯍꯥꯀꯠꯆꯕꯅ ꯁꯤꯔꯦ ꯐꯔꯦ ꯔꯤꯖꯨꯟ ꯂꯥꯛꯑꯒ ꯍꯥꯏꯒꯦ ꯀꯩꯗꯧꯖꯔꯒꯅꯣ ꯏꯁꯨ ꯂꯩꯕꯨ ꯃꯔꯥꯏ ꯇꯧꯖꯅꯤ ꯑꯩꯅ ꯂꯩꯊꯣꯛꯑꯦꯅꯦꯍꯦ ꯑꯗꯒꯤ ꯁꯨꯝ ꯈꯜꯂꯨꯕꯗ ꯑꯩꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯦꯛꯇ ꯆꯠꯁꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯁꯨ ꯇꯨꯁꯟꯒꯅꯤꯅꯦꯅ ꯑꯃꯨꯛ ꯈꯟꯕ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏꯗ ꯀꯧꯕꯅ ꯐꯇꯥꯔꯦꯗ ꯀꯩꯅꯣꯔꯥ
모모라 리졸랑 거고 따이드는 시대에는 칼레버 거이지. 근데 모모도 라이브고. 엄마, 네. 슬슬 과. 엄마. 너가 있잖아. 부르고 과제 하오리고. 자. 시디자다디. 내가 뒤에다 이제 공부하는 거지. 팔팔. 아하하 그러다. 자. 메이가 돈 내고 그러고. 나 진동 상한 거 그냥 뭐. 자. 하오이자. 짜닝 피자부터. 짜닝 피자니 이마나 짜닝이 하이고 피자니. 할마. 그래. 뭐냐? 남분에 그놈 하겠다. 가오죠. masaya pa sabi no pili day niya. 그나는. Kambi, kawal. Oo. Minasi bro. 중국에 마셔서 Minasi do. Ano na niya. 응. Abo, mo tiga pinita ba may amsi. Ay mana bitaw na inate sa sensala eba. Ano na niya ba mo ebo no si haido. Ano ka niya. Bo, si sabi ko. Kuji ta utakagi yambal na pwede ko harapa. 짜리 누디는 하우더라. Ay di la pwede sa haudra ba. 마. Ay 짜리. kao rin eh. Ay ma kao rin do na niya. Ha? Kao rin naman. Ay mo sa aro eh. Ang choba. Kwa na kayo eh. Ay di jada tayo ba ko. Hakta ba na. Ay kang gasay na di jada. Tanay tayo. 공부하러 하우더 봐. Hakali 오나 수누피들 내려오나 하이고. kung kwa ka sabi po tiday jada da sabi ni se tila tore ba ma do ki si he ba ada inu ata bana nga po ni ko 공부하러 메이로 똑같더니. ay kangai otoge 말이야. 메이로 없어요. ya do 공부하러 사이로 메이 당고 넣거든 공부하여 왔거니. kangai 메이 당고 또. ado tora 메이 오로 그지. 메이. 야야야야. 되게 짜로야 네. ya lo ene 나 공하고. ado te choke ya 쪼리가 남도 오늘 사나 도쿄에 받이 두네. 자로 카운트에서 아이고 단들이 말이야. 맞아 이라고 는 세세세세 세단 소리에 답던 로이를 사글레 강는네. 아루네 마디 시가 박강대 봐. 지디 시호도 버니 강대 에이 짜레나 좀 낙자라 봐. 아주가 이제 마이는 뽕아니 가래도 뚜뚜뚜뚜세. 매미 안 타. 소아네 토레 마이 위시라 미치 땅가 더래 봐. 우더래 봐 가이마. 아주다 애는 너 거기 준다 거부네 봐. 지금 또 못하라고 네. 아주 많은 바다는 못하게 되네. 무탈 번이 아무 탈이네 맘매나. 강간도 칼라가 많이 퍼져니 해봐. 하? mấy cha thì con dùng thì cho hay 간절히 내는 저 기자들은 파문주 오늘에 발리는 미죠. 혹시 많이 마마해 온도 마마 봐. 내 카페 리존 에이 미치 까마 오더니 해마 그저기 마는 판정들 그만네. 로인 대통령 속도 위에 봐. 아들 우리 어떻게 하는 거야? 호이. 네 강도대. 에이 짜갈리다. 야 가질레이드네. 차링이드네. 농한 거네. 짜글라차 뭐가 아저기 걔는 왜 했다 빠이 털어봐. 미나 방농을 그 여기 때 탁세기 파기 다와이 방농에 에이 했다 푸다 빼와리. 까리 에이 영어에 보고. 그래 봐. 그래 이런 까이리 까이로 미암 때리도. 애는 좀 있나 저저버지. 이마 나 들어봐. 해자마 들어봐. 애는 처음에는 푸닝 무슨 강하면 되니. 후제주가 다 미암 지다 이부 가만 접시기 좀 간부더니. 그래 얘는 세럼 해들어. ai cũng này bên mình ngoài giờ không ai thì làm lại lại bà cái bạn này lu nó tao về bố cái bà giờ nó xí bên nó con này bà tôi đi mà lấy cái đấy 그럼 간다 레기드리노. quỳ đi ra quỳ giờ ngã từng ngày 아이가 뽑아봐. 아이 뽑어 이러고 있다보다. bố mà đi năng đi yang quỳ đến nó năng đi 장난이나 파자리냐.
ꯀꯨꯡꯀ꯭ꯋꯥ ꯆꯥꯕꯒꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯁꯤ ꯉꯥꯡꯉꯦ ꯏꯃꯥ ꯑꯩꯁꯦ ꯑꯃꯨꯛꯇ ꯆꯥꯗꯕꯅꯦꯕ ꯑꯗꯨꯅꯅꯦ ꯃꯥꯜꯂꯅꯤ ꯍꯥꯎꯋꯤꯗ ꯍꯥꯎꯋꯦꯗ ꯗꯗꯥꯗꯣ ꯑꯥ ꯅꯁꯨ ꯅꯨꯄꯤꯗ ꯂꯩꯔꯣ ꯍꯥꯏꯈ꯭ꯔꯒꯦ ꯑꯣ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯃꯥꯗꯤꯅꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯅ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯦꯅꯦ ꯅꯍꯥꯟꯈꯩ ꯆꯥꯔꯝꯃꯤꯗ ꯃꯥ ꯂꯥꯛꯑꯗꯤ ꯑꯩꯅ ꯈꯨꯠꯂꯥꯟ ꯇꯤꯡꯊꯣꯛꯑꯦꯕ ꯃꯥꯁꯨ ꯍꯥꯟꯅ ꯄꯤꯊꯣꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯅꯁꯨ ꯅꯨꯄꯤ ꯑꯃ ꯀꯔꯝꯕꯅꯣ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯑꯕꯦꯟꯊꯣꯏ ꯕꯦꯝꯇꯣꯏ ꯑꯥ ꯕꯦꯝꯇꯣꯏꯁꯤꯗꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯈꯪꯗꯦ ꯕꯣꯏꯗꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯀꯥꯏꯗꯤ ꯏꯃꯥ ꯀꯃꯥꯏꯅ ꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕ ꯀꯅꯥꯏ ꯃꯆꯥꯅꯣ ꯈꯪꯗ꯭ꯔꯥ ꯑꯣ ꯃꯤꯡꯒꯧꯅ ꯀꯧꯔꯨꯔꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯁ ꯂꯣꯏꯔꯦ. ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯨꯝꯃꯁꯤ ꯂꯥꯛꯑꯣ ꯀꯩ ꯄꯥꯔꯇꯤ ꯁꯣꯅꯤ ꯃꯆꯥꯅꯦ ꯕꯦꯝꯇꯣꯏ ꯍꯥꯏꯗꯣ ꯌꯥ ꯑꯩꯃ ꯅꯨꯡꯉꯥꯏ ꯐꯩ ꯇꯧꯗꯣ ꯃꯣꯏ ꯊꯣꯛꯇꯣꯛꯑꯦ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯌꯨꯝꯁꯨ ꯍꯟꯖꯟꯊꯣꯛꯑꯦ ꯇꯁ ꯀꯂꯛꯄꯦꯔꯤ ꯑꯩ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯋꯥꯔꯦꯅ ꯍꯣꯏ ꯅꯣꯏ ꯁꯨꯝ ꯌꯥꯗꯦ ꯁꯨꯝ ꯊꯝꯃꯤ ꯁꯨꯝ ꯈꯔ ꯊꯥꯡꯕꯤꯒꯦꯁꯨ ꯍꯥꯏꯗꯕ ꯍꯧꯖꯤꯛꯁꯨꯅꯦ ꯇꯨ ꯑꯥꯗꯩꯅ ꯅꯪꯅ ꯃꯣꯜ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯕꯤꯌꯨ ꯍꯥꯏꯁꯦ ꯀꯌꯥ ꯀꯨꯏꯔꯦ ꯅꯪ ꯁꯨꯡꯊꯥꯡꯁꯨ ꯊꯥꯡꯕꯤꯗꯦ ꯅꯪ ꯀ꯭ꯋꯥ ꯆꯥꯈꯤꯌꯣꯅ ꯇꯧꯅꯦ ꯕꯨꯡꯉꯣ ꯃꯍꯤꯁꯦ ꯀ꯭ꯋꯥ ꯆꯥꯈꯣꯅ ꯇꯧꯅꯦ ꯃꯍꯤ ꯑꯩ ꯀ꯭ꯋꯥ ꯃꯍꯤ ꯀ꯭ꯋꯥ ꯁꯥꯏꯇꯩꯕ ꯑꯩ ꯀ꯭ꯋꯥ ꯆꯥꯕ ꯅꯪꯁꯨ ꯆꯥꯏꯗꯨꯗꯤ ꯅꯪꯁꯨ ꯉꯥꯡꯁꯪ ꯉꯥꯡꯉꯦ ꯍꯥꯏꯃ ꯆꯦ ꯑꯃꯨꯛꯇ ꯇꯤꯟ ꯁꯤꯠꯇꯣꯛꯀꯦ ꯀꯥꯏꯗꯅꯣ ꯇꯞꯅ ꯇꯧ ꯇꯞꯅ ꯑꯁ ꯀꯩꯅꯣ ꯇꯧꯔꯅꯤ ꯐꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯗꯥꯏꯗ ꯑꯁꯤ ꯑꯥꯗꯩꯁꯨ ꯇꯧꯗꯅ ꯌꯥꯎꯗꯕꯒꯤ ꯍꯥꯎꯇꯦꯕ ꯗꯗꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯗꯗꯥꯗꯣ ꯑꯥ ꯍꯣꯔꯦꯟ ꯂꯩꯔꯨꯔꯦ ꯂꯩꯍꯜꯂꯒꯦ ꯍꯣꯏ 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 ꯐꯔꯦ ꯄꯨꯔꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ ꯑꯕꯦꯝꯇꯣꯏꯗꯣ ꯑꯩꯅ ꯑꯥ ꯆꯠꯂꯨꯔꯒꯦ ꯁꯦꯛꯇ ꯉꯁꯤ ꯀꯌꯥꯅꯤ ꯄꯥꯜꯂꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ꯭ꯔꯥ ꯅꯨꯃꯤꯠ ꯈꯪꯗꯦ ꯌꯦꯡꯉꯒ ꯍꯣꯔꯦꯟꯅꯦ ꯈꯔ ꯉꯟꯅꯅꯦ ꯑꯥ ꯆꯥꯛ ꯆꯥꯊꯣꯛꯑꯦꯗꯅ ꯑꯗꯨꯗꯅꯦ ꯈꯔ ꯉꯟꯅ ꯄꯣꯔꯛꯎꯀꯣ ꯅꯕꯣꯛꯇꯣ ꯉꯥꯏ ꯂꯩꯔꯕꯅꯤ ꯀ꯭ꯋꯥ ꯖꯔꯗꯥꯗꯣ ꯍꯥꯏꯒꯦ ꯍꯥꯏ ꯍꯥꯏ ꯀꯩ ꯆꯥꯅꯤꯡꯉꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯩ ꯆꯥꯅꯤꯡꯗꯦ ꯀꯩꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯀꯃꯥꯏꯅ ꯑꯩꯗꯤꯅꯦ ꯍꯋꯥꯏꯁꯨ ꯆꯥꯃꯟꯗꯅ ꯑꯣꯛꯑꯦꯕ ꯑꯗꯩ ꯉꯥꯁꯨ ꯆꯥꯗꯦꯕ ꯑꯗꯨꯒꯅꯦ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯍꯧꯖꯤꯛ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ ꯀꯣꯕꯤꯗꯣ ꯀꯣꯕꯤꯗꯣ ꯁꯥꯛ ꯆꯥꯅꯤꯡꯉꯤ ꯁꯥ ꯑꯩꯅꯅꯦ ꯀꯥꯕꯛ ꯀꯥꯕꯛ ꯅꯍꯥꯟꯒꯤꯗꯣ ꯌꯥꯝ ꯍꯥꯎꯇꯦꯕ ꯀꯨꯞꯁꯤ ꯀꯨꯞꯅ ꯁꯣꯏꯖꯜꯂꯦ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯁꯨꯁꯨ ꯄꯥꯡ ꯄꯥꯡ ꯁꯣꯏꯔꯒꯅꯦ ꯀꯌꯥꯝꯅ ꯁꯨꯁꯨ ꯄꯥꯍꯜꯂꯣꯕ ꯑꯗꯨꯒꯅꯦ ꯊꯥꯎꯗꯣ ꯈꯔ ꯌꯥꯝ ꯍꯩꯖꯤꯜꯂꯦ ꯆꯧ ꯑꯣꯏꯅ ꯊꯥꯗꯒꯗꯧꯕ ꯈꯪꯉꯕ ꯍꯤꯡꯗꯣ ꯈꯤꯇꯪ ꯅꯩꯈꯥꯏꯔꯒ ꯊꯥꯛꯆꯟꯕ ꯑꯗꯨꯅꯦꯕ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯋꯦ ꯍꯥꯏꯗꯣ ꯅꯣꯏꯗꯤ ꯄꯄ ꯂꯥꯛꯑꯅꯤ ꯍꯟꯖꯤꯜꯂꯅꯤ ꯆꯧ ꯊꯥꯗꯅꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗꯩ ꯍꯥꯎꯔꯅꯤꯒꯦ ꯑꯗꯨꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯥꯏ ꯆꯠꯇꯣꯔꯤꯒꯦ ꯑꯁ ꯌꯥꯝ ꯍꯥꯀꯠꯆꯔꯦꯗ ꯁꯤꯗꯧꯔꯦꯗ ꯑꯩ ꯍꯥꯀꯠꯆꯕ ꯐꯔꯗꯨꯗꯤ ꯑꯁ ꯐꯠꯇꯦ ꯐꯔꯒꯨꯝ ꯇꯧꯕꯅꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯇꯨ ꯍꯧꯖꯤꯛꯅ ꯀꯥꯅꯣꯟ ꯂꯥꯛꯑꯅꯤ ꯈꯣꯡꯗꯔꯣ ꯀꯥꯅꯣꯟꯅꯅꯦ ꯈꯣꯡ ꯀꯔꯤ ꯃꯈꯣꯡꯗꯣ ꯃꯈꯣꯡꯗ ꯌꯧꯕꯅꯤ ꯅꯣꯏꯅ ꯅꯠꯇꯦ ꯃꯥ ꯍꯥꯀꯠꯆꯔꯛꯏꯁꯦ ꯀꯥꯅꯣꯟꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯑꯅꯤ ꯃꯥꯅꯅꯦ ꯅꯍꯥꯟ ꯍꯤꯗꯥꯛ ꯀꯩꯅꯣ ꯇꯧꯕ ꯊꯥꯎ ꯑꯣ ꯇꯩꯗꯣ ꯍꯣꯏꯅꯦ ꯅꯍꯥꯟꯃꯨꯛꯁꯨ ꯃꯥꯅ ꯇꯧ ꯐꯒꯤꯑꯕ ꯑꯗꯨꯅꯦ ꯀꯥꯅꯣꯟꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯣꯂꯦꯖꯇ ꯑꯣ ꯍꯩꯃꯥ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯕꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯩꯅꯅꯦ ꯀꯥꯅꯣꯟꯁꯦ ꯃꯃꯥꯅ ꯄꯨꯔꯣ ꯆꯠꯁꯦ ꯍꯣꯔꯣꯅꯝꯕꯨ ꯑꯣꯏꯅ ꯍꯥꯏ ꯑꯩꯅ ꯍꯣꯔꯣꯅꯝꯕꯨ ꯄꯨꯔꯒꯦꯀꯣ ꯍꯥꯏꯅ ꯄꯨꯔꯛꯄꯅꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯃꯁꯛ ꯌꯥꯝ ꯊꯤ ꯇꯜꯂꯤꯗ ꯑꯩꯅ ꯑꯃꯨꯛ ꯂꯧ ꯉꯝꯃꯔꯣꯏ ꯍꯥꯏꯌꯦ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯆꯩꯊꯠꯂꯦꯗꯅ ꯀꯔꯤ ꯅꯪꯅ ꯑꯗꯨꯃ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯁꯤ ꯀꯥꯟꯅꯈ꯭ꯔꯕ ꯃꯤꯅꯤꯅꯦ ꯅꯕꯦꯝꯃꯅꯤꯁꯦ ꯃꯥꯗꯤꯅꯦ ꯀꯣꯂꯦꯖꯁꯨ ꯆꯠꯀꯅꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯀꯅꯤ ꯄꯩꯁా ꯗꯃꯥ ꯄꯨꯔꯛꯀꯗꯧꯅꯤ ꯍꯥꯏꯅ ꯆꯩꯔꯦ ꯑꯣ ꯆꯨꯝꯕꯣꯏꯔꯦꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯥꯅꯣꯟꯁꯦ ꯑꯍꯥꯟꯕꯗ ꯃꯁꯛ ꯌꯥꯝ ꯊꯤꯑꯕ ꯃꯃꯥꯅꯅꯦ ꯑꯩ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦꯅ ꯃꯥꯏ ꯃꯃꯥꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤꯅꯦꯕ ꯃꯃꯤꯡꯗꯤ ꯖꯥꯃꯤꯅꯤ ꯀꯧꯕ ꯌꯨꯝ ꯃꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ ꯑꯁꯥꯏ ꯁꯒꯣꯜꯕꯟꯗꯩꯅꯤꯗ ꯑꯗ ꯃꯌꯨꯝꯅ ꯀꯥꯏ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯀꯗꯣꯏꯅꯤꯅꯦ ꯑꯗ ꯑꯗ ꯑꯩꯅ ꯁꯥꯎꯃꯟꯒꯅ ꯆꯩꯊꯠꯄ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥꯝ ꯀꯥꯟꯅꯔꯦ ꯇꯨ ꯐꯖꯗ꯭ꯔꯁꯦ ꯉꯧꯁꯨ ꯉꯧꯊꯣꯔꯛꯑꯦ ꯈꯨꯅꯤꯡꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯊꯤꯔꯝꯃꯦꯕ ꯈꯨꯅꯤꯡꯕꯨ ꯀꯥꯏꯕꯅꯦ ꯏꯃꯥꯅ ꯃꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯪ ꯍꯥꯏ ꯃꯤ ꯀꯥꯏ ꯑꯩ ꯏꯆꯥꯅꯤ ꯀꯩꯗꯧꯔꯒꯦꯗꯣ ꯀꯞꯅꯤꯡꯉ ꯀꯞꯄꯝꯃꯗꯤ ꯃꯤ ꯀꯞꯇꯦꯍꯦ ꯃꯥ ꯍꯔꯥꯎꯔꯤ ꯄꯣꯠꯅꯤ ꯏꯃꯥ ꯂꯥꯛꯅ ꯍꯤꯗꯥꯛ ꯇꯩꯕꯤꯒꯦꯅ ꯁꯠ ꯍꯦꯛꯇ ꯆꯠꯊꯣꯔꯛꯏ ꯁꯠ ꯍꯦꯛꯇ ꯇꯩꯕꯤ ꯑꯩꯁꯨ ꯍꯦꯛꯇ ꯐꯩꯌꯦꯕꯀꯣ ꯑꯗꯒꯤꯗꯤꯅꯦ ꯉꯔꯥꯡꯗꯤ ꯂꯣꯏ ꯄꯨꯔꯥ ꯐꯔꯕꯅꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯧꯔꯦꯕ ꯑꯩ ꯍꯥꯀꯠꯆꯕꯁꯦ ꯑꯗ ꯑꯩꯅ ꯍꯪꯉꯦ
ꯀꯔꯤ ꯍꯤꯗꯥꯛ ꯀꯧꯕꯒꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯈꯤꯇ ꯂꯩꯖꯒꯦ ꯌꯥꯕ꯭ꯔꯥ ꯑꯩ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯥꯏꯈꯣꯏꯅ ꯑꯗꯨꯁꯨ ꯃꯈꯥꯝꯃꯦ ꯑꯗꯨꯒꯗꯤ ꯆꯤꯟꯅꯁꯦ ꯂꯣꯏ ꯐꯔꯦ ꯇꯨ ꯁꯦ ꯇꯨ ꯑꯩ ꯈꯣꯡꯒꯥꯁꯦ ꯄꯩꯔꯤꯁꯤ ꯎꯔꯕ ꯍꯣꯠꯄꯗ ꯇꯩꯕ ꯑꯄꯩꯕꯤꯅꯤ ꯅꯪꯒꯤꯗꯤ ꯁꯦ ꯑꯩꯁꯦ ꯑꯃꯨꯛꯇꯗ ꯊꯥꯡꯖꯜꯂꯣꯕ ꯀꯅꯥ ꯂꯥꯛꯀꯗꯣꯏꯅꯣ ꯅꯤꯁꯨ ꯂꯥꯛꯀꯅꯤꯗ ꯑꯩꯅ ꯑꯩ ꯍꯥꯀꯠꯆꯕꯩꯗꯨ ꯅꯠꯇ꯭ꯔꯣ ꯑꯣ ꯏꯃꯥ ꯃꯩꯁꯤꯅ ꯀꯅꯥꯅ ꯊꯥꯜꯂꯤꯕ ꯑꯩꯅ ꯌꯦꯡꯉꯤꯅꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯥꯅ ꯏꯃꯥ ꯇꯧꯔꯦꯗꯣ ꯌꯦꯡꯒꯦ ꯈꯨꯕꯥꯛꯇꯣ ꯌꯦꯡꯉꯤꯅꯦ ꯌꯥꯝ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯑꯃꯨꯛ ꯈꯔꯗꯤ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯖꯣꯔꯣ ꯖꯣꯔꯣꯗꯤ ꯐꯤꯗꯪ ꯆꯨꯅꯤꯗꯅ ꯑꯗꯨꯏ ꯋꯥꯅꯤꯗ ꯍꯥꯀꯠꯆꯕ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯤꯠꯀ ꯇꯥꯡꯉꯦꯗ ꯑꯃꯁꯤꯅ ꯃꯩ ꯑꯗꯨꯝ ꯊꯥꯟꯖꯜꯂꯛꯏꯁꯤꯅ ꯁꯨꯃꯥꯏꯅ ꯀꯔꯤꯒꯤ ꯌꯨꯡꯈꯠꯂꯒ ꯇꯥꯍꯜꯂꯛꯑꯣ ꯀꯩꯅꯣꯅꯦ ꯃꯥ ꯁꯨꯝ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩ ꯍꯩꯇꯕꯒꯤ ꯇꯥꯛꯏꯅꯦ ꯑꯣ ꯅꯪꯕꯨ ꯍꯩꯇꯕ꯭ꯔꯥꯅꯦ ꯍꯩꯇꯕꯒꯤ ꯑꯣ ꯌꯥꯔꯦ ꯅꯪꯁꯨ ꯄꯨ ꯐꯥꯎꯕ ꯍꯦꯛ ꯄꯨꯛ ꯇꯩꯁꯜꯂꯛ ꯍꯥꯀꯠꯆꯗ꯭ꯔꯣ ꯖꯒꯥꯗꯣ ꯂꯣꯏ ꯇꯩꯗꯣꯏꯅꯦ ꯍꯥꯀꯠꯆꯕꯅꯤ ꯑꯗꯨꯒꯤꯅꯦ ꯇꯩꯔꯤꯁꯦ ꯆꯨꯝꯃꯦꯕ ꯑꯗꯨꯅ ꯑꯗꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯇꯩꯕꯁꯦ ꯌꯥꯝꯅ ꯇꯟꯕꯩ ꯋꯥꯔꯣ ꯇꯟꯗꯦꯗ ꯇꯨꯀꯠꯆꯕꯩ ꯋꯥꯔꯣ ꯅꯪ ꯇꯩꯔꯒ ꯍꯦꯟꯅꯅꯦ ꯍꯥꯀꯠꯆꯕ ꯐꯩꯌꯦꯕ ꯑꯩ ꯍꯥꯏꯅꯤ ꯃꯌꯥꯝꯗ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯅꯦ ꯀꯥꯅꯣꯟ ꯑꯣꯏꯅ ꯇꯩꯕꯗꯗꯤ ꯈꯔ ꯐꯩꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯤꯗꯣ ꯍꯣꯠꯄꯁꯤ ꯏꯅꯝꯃ ꯏꯕꯦꯝꯃ ꯑꯇꯩ ꯂꯣꯏ ꯊꯨꯡꯅꯕ ꯇꯩꯔꯝꯃꯨꯀꯣ ꯑꯩ ꯈꯨꯠꯁꯤꯅ ꯇꯩꯕꯗ ꯑꯣꯏꯔꯝꯅꯤ ꯑꯣ ꯅꯪ ꯅꯈꯨꯠꯇꯣ ꯈꯔ ꯖꯨ ꯂꯥꯎꯗꯥꯏꯅꯦ ꯂꯥꯎꯗ꯭ꯔꯕꯣ ꯃꯣꯠꯂꯦꯅꯦꯍꯦ ꯌꯥꯝꯅ ꯌꯣꯡꯆꯥꯛ ꯆꯥꯗ꯭ꯔꯕ ꯌꯥꯔꯦ ꯐꯔꯦ ꯌꯥꯗ꯭ꯔꯤ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯇꯣꯛꯍꯦ ꯌꯥꯔꯦ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯑꯩꯅ ꯏꯃꯥ ꯆꯠꯈꯤꯅꯤꯀꯣ ꯍꯥꯀꯠꯆꯕꯩꯅꯤꯀꯣ ꯀꯩꯒꯤ ꯏꯃꯥ ꯁꯥꯎꯅꯤꯡꯉꯤꯅꯣ ꯍꯥꯀꯠꯆꯗ꯭ꯔꯗꯤ ꯀꯣꯛꯇꯣ ꯂꯣꯏꯁꯜꯂꯣꯗꯅ ꯍꯣꯔꯦꯟ ꯍꯥꯀꯠꯆꯔꯛꯇꯣꯏꯅꯦ ꯑꯗꯨꯏꯅꯦ ꯈꯨꯠ ꯑꯃꯗꯨꯒ ꯅꯪꯒꯟꯒ ꯁꯤ ꯂꯣꯏ ꯌꯥꯔꯦ ꯇꯩꯗꯣꯏꯅꯦ ꯁꯤ ꯌꯥꯔꯦ ꯈꯨꯠꯇꯣ ꯏꯅꯝꯃ ꯑꯗꯨꯏ ꯀꯩꯅꯣꯗꯣ ꯇꯧ ꯏꯟꯗꯣꯔꯦ ꯏꯟꯒꯦ ꯍꯥꯏꯕ ꯈꯨꯠꯇꯨ ꯊꯝꯃꯣ ꯃꯈꯥꯗ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯍꯥꯎꯕꯅꯦ ꯑꯍꯥꯎꯕꯗꯤ ꯀꯔꯤ ꯍꯣꯏꯅꯦ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯍꯥꯎꯈ꯭ꯔꯦꯗ ꯆꯥꯈꯤꯒꯦꯔꯣ ꯑꯍꯨꯝꯗꯪꯅꯦ ꯆꯥꯊꯣꯛꯑꯣꯔ ꯋꯥꯎ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯣ ꯕꯦꯝꯃ ꯕꯨꯑꯦ ꯁꯤ ꯈꯪꯉꯥꯏꯔꯦ ꯇꯨ ꯑꯁ ꯉꯥꯏꯖꯁꯅꯨ ꯅꯠꯇ꯭ꯔꯒ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯆꯥꯊꯣ ꯁꯤ ꯈꯛꯇꯅꯦ ꯅꯪ ꯆꯥꯊꯣꯛꯑꯣꯁꯦ ꯍꯩꯃꯥ ꯇꯟꯒꯦꯗ ꯅꯪꯁꯦ ꯁꯤ ꯈꯛꯇꯅꯦ ꯍꯩꯃꯥ ꯁꯤꯗ꯭ꯔꯣ ꯅꯁꯨ ꯍꯥꯎꯏ ꯈꯣꯕ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯕ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯊꯥꯔꯝꯕ ꯍꯩꯅꯧꯗꯣ ꯄꯥꯜꯂꯗꯥꯏꯅꯦ ꯄꯥꯜꯂꯦ ꯃꯨꯜꯂꯕ ꯑꯗꯨꯕꯨ ꯃꯨꯜꯂꯦ ꯏꯃꯥ ꯉꯁꯥꯏ ꯆꯥꯏꯗꯨꯗꯤ ꯑꯣ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯅ ꯑꯕꯦꯝꯃꯅ ꯂꯩꯔꯛꯄ ꯑꯣ ꯀꯩꯗꯧꯕꯩ ꯂꯩꯔꯨꯏꯕ ꯃꯥꯗꯤ ꯍꯛꯆꯥꯡ ꯌꯥꯝ ꯐꯩꯌꯦ ꯁꯤ ꯆꯥꯕ ꯄꯩꯁꯥ ꯇꯤꯡꯅꯕ ꯇꯤꯡꯖꯁꯅꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯣꯏ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯑꯩꯅꯅꯦ ꯑꯣ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯣ ꯀꯔꯤ ꯐꯨꯠ ꯗ꯭ꯔꯥꯒꯣꯟ ꯍꯥꯏꯌꯦ ꯗ꯭ꯔꯥꯒꯣꯟ ꯅꯍꯥꯟꯋꯥꯏ ꯂꯩ ꯁꯥꯠꯄꯗ ꯅꯨꯡꯗꯥꯡꯗꯗꯪ ꯁꯥꯠꯄ ꯂꯩ ꯑꯃ ꯂꯩꯕꯗꯣ ꯐꯖꯕꯗꯣ ꯀꯔꯤ ꯂꯩꯅꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯑꯣ ꯐꯔꯦ ꯃꯍꯩ ꯃꯔꯥꯡ ꯑꯣꯏꯗꯤ ꯑꯝꯇ ꯎꯍꯩꯅꯤ ꯐꯔꯦ ꯇꯨꯁꯦ ꯑꯩꯁꯦ ꯈꯪꯉꯕ ꯁꯨꯝ ꯉꯝꯗꯕꯅꯤꯅ ꯍꯤꯞꯄꯦꯗꯣ ꯆꯥꯃꯤꯟꯅꯩꯅ ꯍꯟꯗꯛꯁꯤ ꯂꯣꯛꯁꯨ ꯌꯥꯝ ꯈꯨꯏꯌꯦꯕ ꯉꯥꯛꯇꯤꯁꯨ ꯍꯥꯏ ꯌꯥꯝ ꯈꯜꯂꯦꯕ 또 지리지 떠오지. 아도 그만 떠러 파대노봐. ꯕꯤꯛꯁ ꯇꯩꯁꯟꯅꯤ ꯑꯗꯒꯤ ꯂꯣꯃꯥꯡꯈꯥꯗꯣ ꯐꯨꯠꯂꯒ ꯃꯅꯝ ꯇꯥꯍꯟꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯐꯖꯔꯅꯤ 너만 가디 그래 허리. ꯍꯧꯔꯤꯌꯦ ꯑꯩꯈꯣꯏ ꯁꯤꯁꯦ 허리네 비싼 나온다고. ꯍꯧꯋꯦ ꯑꯗꯣ ꯑꯝꯇ ꯁꯦꯝ무기ꯒꯦꯀോ 이제 학과자부터 좀 학과자 헛헛던 돌아보더니 깝수깝토에봐 학과자만나. 아들기디 그리 학과자바이나 아무 헛비래야 뭐가나 농거나. 아들기디네 아무새 애는네 성리만드나 이제 한전바. 아들이 농다. ꯉꯁꯥꯏꯅꯦ ꯅꯆꯥꯅꯨꯄꯥ ꯃꯣꯃꯣꯅ ꯑꯃꯨꯛ ꯅꯁꯥꯗꯣ ꯂꯣꯏ ꯅꯥꯟꯊꯣꯛꯄꯤꯔꯦꯗꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯗꯒꯤ ꯏꯅꯝꯃꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯣꯏ ꯍꯤꯗꯥꯛ ꯇꯩꯕꯤꯔꯝꯃꯦꯗꯅ ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦꯗꯅ
엄마 까나나 지부 ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔ ꯆꯦꯟ ꯀꯧꯔꯛꯏꯕ 까나나 ꯑꯕꯦꯅ 어 ꯑꯩꯈꯣꯏ ꯆꯥꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯏꯃꯥ 짜라 이마주 ಚಾಥೋಮು 아이디 짜짜로이 하시디 ꯀꯩ ꯆꯥꯗꯣꯏꯕ 그게 가짜가 좀 또게 음. 야 와이 와이 tumdane tum을 수나대버 좀 히버드네 뭐도 와저버니다 이 강대다 시더라고 그노 강대다 시로이다 이마 시저주 시저라게 시더라이다 짝도 와버도 어디 치닝에 해봐 어허 그러면 그러지 시하게 집해야 돼 엄마 야로요 뭐 엄마 리얼라자 많이 엄마 난 까지로 본 사이에 애는 이거를 까만 cây nó hao đủ sang này nâng cổ bị sạc sang này cổ bị sạc tàu anh tôi đi sang nên để đấy cổ bị sang này ai hai này nó tả đây mà chơi được 니준아 소이 따라 안 해? à 니준 따라 니 소이 따라 땅을 짜 살라고 니마 우이리 cái đó nó là vụ một tê rồi 어우 một tê à hay mà một tê là xuân là mang của mình biết mấy gì một tê à 많이. ấy đi cao rồi một tê 아우 đi duyên thế 아 cháu ấy à thế 오오오 rồi cha thôi cái con 짜토 이마 짜토 cha hao rồi sao 자, 샬로보. 자, 내가 이번에 나와야 짜게. 이거 펌블에 들으니 이거 펌블. 상고명 그거. 이거. 이거 설로 이마 가까이 놓고 거. 자자 설로 Hao về da. 이소 디 빨리 제 루시 브레이나 이소나. 딸러시고. 많이 그 호이 영콩이거든. nấu sang ông xem ông ra 예, 일단 xem 나한테 xem 일단 본데 좀 보타로 이 전문가이 잡으래. 하위 다속에 이 판들 줘야 된다 이거 뭐야 보이는 판물이 난 판결아 짜리지 뭐또 짜 아이지 그만은 이거 때문에 이거 펌레들이 아이지 그저 펌도 까와서 시들래 이래요. 헐 또 시발래. 하위에 와. 이신 사케로. 아, 이신 지금 사는데도 상고 뭐라 양들이 상금 채무개고. 제발 또 이번에 이렇게 하지. 깐네 망아버리네 이제 누시자라 마지 누시리니 그노 이마보 시다만에다 뭐니 누시데 주만 또 tàu 이마게 딴게 뿌려이도 뿌려이 알지 어디다 또 뚱게다 또 마담 하나도 당도야 돼 봐. 또 가만히 있잖아. 당대는 리준은 당도니 참고 많아 기땅 하 시대에서 아싸 탄다 살라 그라이 티에스 도니 이마 아주 자게도 그래도 뭐 이마기도 맞아 많아 버튼 자도 봐 짜게 배우면 비로 엄마 비로 엄마 봐라 비로 엄마 비로 봉봉 사 작은이고. 하오니 버사이 사이 잘해디 시타모. 이마는 하와 엄마 하와 봐 하오니 누나 오버지 하이 하오니 수지네 여기 모이다네 여기 상원 판바 로이 안나라가 기네 맛이 학장 파도니 너 클로도네 얌 하오니 하와니 마 하이로는 짱짱 마와 마다리 자, 식사할 봐. 거기 식사할 봐. 거기 싸운 잘해 봐. 얼른. hỏi mà nó hầu bên hầu như thế gì 공공 사업자 하오가자 사만에 거기까지 포크래도 하오가자 나나 양아나 하고 있는 시부 디팔리가 모모가
하울바 뭐지 여보야. 야우리네 까이게 페마디 우디. 아 딴나 허렁하네 상고음과 셈바 상고음도 까마 탁살래 뭐에 마디 팔팔팔 잡고 가는 거예요. 뭐야. ꯍꯣꯏ 아, ꯁꯤ ꯆꯥꯔꯗꯤ ꯁꯤ ꯅꯨꯡꯇꯤꯒꯤ ꯍꯧꯗꯣꯏꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ 하잖아. 하보니. 하보니. 아이고, 어이 다투어. 짜토 이마 짜토 시대 상금 통계고. 나올라 하울 뭐 짜봐. 아이디 맞지 짜야 하울라 어 시 상고 근데 상고 비타라 나니가 이러. 또 마주 살라 라이지 상고만 밥 먹어. 땅자 유튜브 때 해가지고 쟤는 내나 가운데 쪼가운데 어디요? 쟤는 상고만 먹을까 상고 너무 술에 얘도 잡기로. 에 상고 한번만 좀 넣어도 상고만 먹어. 나 그러다 아이고 뭔가 너 유튜브 그런 떡들이. 론토가 너랑 사. 나의 방금 짜들이. 이만 또 땅단도. 아니 하울이도. 유튜브 때 이거 떠보네. 유튜브 때 있는 믹스 옵션 많이 따르. 상고 앞절래. 수지 앞절래. 만남 농시바 상고 한번 이. 이 나야 뭐냐 그러잖아. 하우가. 마하우링이요, 난도. 뭐야? 하울이 이렇게 당겨라 떠요. 하우가다. 네 거기 사람 그냥 싸우게 떠요. 이때 때 뭐 되냐? 뭐 바토레도 좀 지하왜. 바토레도 디 모장 떠왜 봐. 아니야. 아따지 또 우리가 이노나 숨판 봐. 모자 기타 앞에 아따나야 한 봐. 아따지 당은 홍나부디 홍나부 오잖아. 당은 뭐 주선들아. 짜지 왜 이거 짜이? 아이고, 에. 나 거기 이마 기땅 싸고 아래 아두 거래 레몬 짜 살로. 잘. 이슈나하고 짜게. 또 로이다 속어도래. 말로 짜 속이 들으니. 근데 아코니 알베야 그게는 이 바이네 하고 좀이야 봐. 코나 해야 이 바이네 하고 좀이야 봐. 야, 이슈나하고 뒤에 야. 추농시 마. 이장 레이드레네 이 가운데 레이드라. 만원에. 그래서 잘 레이드라. 아이지. 마한게 야해봐. 어떤 해봐. 만 아이 한게 야. 마네 뭔가 시기 여브링. 야우들 뭐 되네. 그런 가는 내가 그 드라마 파를 보면 모모. 이마 아마 땅 빠요 아마 아이 땅 모모. 야우리. 아, 좋지. 어. 티가 잘. 자소만 해지잖네. 아, 그 비용 게. 마 아마 땅 짜게 아마 타모 누가 돼 빨리 빼고 상금 하고. 가서 하고 해고. 아, 어이네. 또 살아 딴두가 살로. 딸이야. 딴거 싸우고. 딸이다 더. 자게. 하우 그냥. 하우에. 자. 무서워. 하우 그냥. 그럼 맞아 할루와서 짜봐야 돼 수마이나 떠라디 짜래시 할루와 하우지라 하영아요 저에 나는 뭐 짜고는 하러 봐. 어 짜로이 또 거기 안 하는 짜도 보니 하나 그 짜도. 허이 좀해 하우 그래라. Hindi pa rin yung ni. 왜 봐. 상금 예보. 만심이니. 상고는 상인디. 하우 기다려봐리. Hindi pa rin hayo tangin dia. 왜만 타러 이거. 다 잘라보 기다. 해영 타기. 야봐. Có mai sao nghĩ mà ngang gì lại cái bảo ya rồi bay khá này sao cho lùi mà thôi nó ngay từ tôi mình lấy cái đó sao cho cái piro bay khá tao đi hay gì nè English tu thôi bà anh nè imana phát triển ra đi mà hay gì phát triển này làm đôi nè anh cái imana gì hồi bây giờ là mấy đứa na anh cái mua mà lại bắt đôi bà 에 그놈이 사업을 해내고 살이 뭐 이거 뽑거든 세세 오늘세 이 하나 빼야 펜다 제 필요가 잘하지 않으면 그냥 사오다
이거 어차피- 이거 어때? 라오 라오 토비 이봉 기땅 님도 그 이노 라운드 마 바타는 거나 나 신내 띵. 어. 비게 비게 나오네 필요하네. 이게. 또 아이디 고로 가요 아이디 잘. 짜로 비드 가나